Marueba pausing. Jing amasung tamgi miyam gi hiram kudimak yengsilaga lamdam asigi yellow missing ngak senduna kannanaba anoba bill ama semnaba all political party gi mifamna warep laukre. Posting mafamda doctor amadi paramedical staff sing chattabana kudong chadaba kaya thole haina Health and Family Welfare Minister D Korungthangna phongdokre. Amadi Nupi Singh Yafanaba helpline ama hangdoknaba honaragani haina Nauna Manipur State Commission for Women gi chairperson oirabi Dr. K Sobitana phongdokre. Kurumzari miyang tabiri bismutaram oksari housing mapung weba pausing pizari Manipur gi ching amasung tam miyam gi hiram kudimakta yengsinduna Manipur gi yellow missing kanduna ngak shena nabagi damak legal amasung constitutional experts sing tanaduna anoba bill ama semduna state government na chana hananaba ngasi famkiba all political party gi mifam na warep laukre Chief Minister Okram Ibobina chair lauduna ngasi nungthil amdamasigi yellow missing kananabagi matangda leiriba isu sing khanake Protection of Manipur People Bill English ni tara mga president na withhold tawkiba maramna lamdamasi yellow missing kananabagi damak anoba bill amagi tangay fadaba kudaktagi leire anoba bill asigi marueba pandam asi Manipur gi khunai asigi section khudimang na yaba oigadabani mifamaduna hauzik leiriba phibam kupna khanaraba matung warep lauke anoba draft bill asi loisindringaida jing amasung tamgi mipung khudimak tanagani Manipur Legislative Assembly gi handak famga doriba session da anoba bill asi puthokpa haina yanake session mamang da bill asi thamnabagi damak sem sananabagi tangai fadaba thabak sing lokhatnabasu khangankre nauna legislation ama sem na bahonariba asida Manipur da leriba mepung khudimangna all political party amasung state government ta cooperation PB baga loinena miyamna tangdu leitana leibinaba all political party gi mifam aduna appeal tawri Posting mafam da doctor amadi paramedical staff sing chatabana kudung chadaba kaya thoali haina Health and Family Welfare Minister D Korungthangna phongdokre ngasi sugnu kendra kakching amadi wabagai kendra gi health center sing yengshin bachapada minister na wafamasi phongdokibani sugnu kendra gi sero PSC sugnu CAC wangu lifefarm PSC amadi kakching khunau PSC yengsinke sugnu CAC da doctor gi award pat leiramba thengnake Wangu dasu nupa amadi nupigi ward ki ka amata leramba thengnakide center asida MDS na saba loire haiba barrack type quarter loisinlamdaba thengnake khongchat aduga mari lenena sugnu kendra gi MLA K Ranjit na hakshel gi maramda waliba sing mengkhanaba mari lenaba singi pukning chingsinke khongchat adugi manung channa kakching khuno college da minister amadi MLA bu opagi thorom amasu pangthoke thorom aduda minister Korungthangna Posting pikiba Dr. Singh masa masagi mathau tobagi mahutta makoi masal sinaraga yariba makai thabak mafamda leitana bahonai doctor gi award pa yamna lei adubu nurse gi award padi athuba matamda mensilagani haike taruk le thok lei ko yawam tawbudu hoino ujabada doctor taruk hagasu Dr. Singh du jaga kulli mohai dike tawgal lei basi yu udabu thokpa rotation type ka lai bomba masi ai ana ta bhaninge yari ko ni oi bari ana ye ne tab yarte aduna kuch school mai wani school de rotation wani school ka si her ta gadi chhatra do class in the lang ngai ta ne aduna rotation type chi yari ko makai to bi daba ai na service to ri basi tolo Kita priority pidaba, ai duty da number 1 hai priority piraga service karuga. Nupi singda pamdaba thodok ama thoroppa matamda mateng oinanaba amadi makhoigi yafanabagi damakta pau phawdok phawjin taunanaba helpline ama hangdoknaba honaragani haina Nauna Manipur State Commission for Women's ki chairperson oirabi Dr. K Sobitana ISTV News ka unabada phondorakli Mana makhatana hana culture gi field da lerambadagi commission da lakpada khenaba kharadi lei adumoinamak ahomba kharadi purakpa ngamgani haibagi chawna thajaba thambadagi sarkar na chairperson oina mahapo halokhibani
Jun kumathoi order thoropatagi mathangi numit Jun gi tang kunithoidagi thabak puduna lakli Manipur miyamna commission asigi thabak thoramda mateng pangbiu ignisani supna taruki December gi tang tara mangada linkhatkiba commission asina hauzik fawbada case chamanga gi mathakta loisinkhre Commission asigi staff watpa member oidiba kaya gi matam loikiba asi mengkhatnaba honaraga commission bo hena mapangal kakhat hananaba honagani nupida chathaba crime sing thingnanaba awareness program kaya pangthokani haba wafam thamlakli koi nupi kanglup nupi angang sing kanglup sing asi manaba right ama phangnabagi adugumba khoi gi Indian constitution gi akhoi gi clause 3 de yawriba adugumba pandam si phangnabagi damakta aikoina asuma commission si linkhat khibani aingonda CPA bisi sarkar na akhoi gi thajabiba amaga loinena karigumba khara nupi gi samaj gi damakta chakotnaba identity habisi mamen khangai duni samaj gi achauba role ama lawriba adugumba akhoi gi nupi kanglup sing sigi chakotnaba gi damakta kai gi har tawrakani haibigi thajaba si aingonda thambiraga tawrapani haidna aina khalla matungda aina aigi thamoida nungaiba yana phaujai aduga loinena aina akhoi gi manpur government bisu thagase ISTV News na hangba tongan ba wahang singi pakhumda chairperson na sarkar ga tanarga commission na taba warep adu thabak oina onthok na ba honagani commission gi leriba members singa tanarga hena mapangal kanba ama ohengani NGO singna su mating pangbiduna commission na nupi singi yaifara ba honabada mai pahanbiu commission asina anoba thorang kaya paikhana ba sem saba loide haba wafam su tamlakli अखोई मणिपुर लेबा प्रॉब्लम सिंग असका करी खेनाबगे मोइन लौरिबा पॉलिसी सिदा खोई करी हापा याबगे हाबसे खोई चनबगी दमकता खोई सेम सारे आइनसु फिल सि खितंग तोंगानजरगसु आइगी एंगोंद लेजेरिबा नॉलेज सि आइना मपुं फाना सिजिनाजरे हारगा आइगोंद पिरिबे ड्यूटी सि आइ फजना पांथोबा ngamgani हाइना एंगोंद सेना थाजजबग लोइना आयागना याम नुवाइजबसे फोंदोकसरे Discipline, enlighten amadi humanity kunai amada punna lehenba ngamlabadi kunai aduda tholiba thoanningdaba thodok sing thoandaba yagani haina Manipur High Court ki Justice S Sartona phongdokre wafamasi Manipur State Legal Services Authority na sinduna Manipur High Court ki auditorium da pangthokiba nomagi oba lecture cum interaction program da mangna phongdokibani Tharamaduda Manipur State Legal Services Authority ki Executive Chairman Oibita Natana Manipur High Court ki Justice N Koteshwar, Retired District and Session Judge L Birender Kumar Sharma, U Kol Singha Amadi, M Padmeshwar Nachungba Judge Singh Susaruk Yake, Masak Naiba Legal Counsel Amadi Naha Oidiba Advocate Kayasu, Tharamaduda Saruk Yake, Justice Hartona Makhatana, Ngasigi Kunaida Miyamna Hak Haktamak Tanbagi Chanabi Lay, Masagi Mathau Pangthopadi Thawoidre, India ki democratic system asi jati gi mapa Mahatma Gandhi na pamjaramba lambirom da changshilabadi khwaidagi fazaba system oigani haiba wafam phongdoki Discipline and enlighten is the finest thing in the world. We see two distinct words here, discipline and enlighten. Without these two, democracy cannot be a successful form of government. Saru Yakiba Justice N Koteshwar na Manipur da practice tawriba lawyer singi marakta India gi constitution bo hakchin na lawdaba miyoi kaya lady constitution haibasi India gi law khudimak ke horofamni constitution asida yauriba preamble gi saruksing law gi damakta maruaiba sarukni haibaga loinana constitution gi tangai fadaba kaya sandokna takhi. We sometimes feel that, well, Constitution of India, Article 226, read, and we are called High Court. Lower court, we are not so much concerned. We are concerned much more with CRPC, Evidence Act, CPC. I do not think that is a correct approach because there are so many constitutional provisions which have a direct bearing on the practice in the trial court also. JCRPS amadi JAC Churachampur ani ki marakta vap tanadana ledibasi Manipur Sarkar na nakal ani na yanagadaba bill ama July tha faw manungda puthok pinaba takshinkre Kanglup khudingi nupi luchingba singna ngasi tongan badabi kaya yawa memorandum ama Chief Minister Okram Ibobida pishinke loinana mihut kangbu aduga hakthengna na hauzik oiba Manipur gi fibam gi matangda khanaki hari
Peace Mission asi pangtholoba matungda nupi mihut sing asiga ngasi Manipur Press Club ta paumi singa unaba amada Manipur Women Gun Survivor Network ki founder Bina Lakshmi Nepram na haikibada Hauzik chayan aduna lairiba bill asigi mahuta anoba kanglup khudimangna yagadaba bill ama semlaga July thagi manungda assembly da putoktuna pass tawinaba Chief Minister da takshilamki hairi Anoba bill asi sembada kanglup khudimaki nupi luchingbi singsu yahonbiu atuba matamda expert committee ama semlaga bill asi puthokna bohona biu haina takshinke Churachampurda aroiba mathong mangam pangthoktana leiriba mioi mapan sarkarna atuba matamda yanaba ama purakna bohona biu hauzik leiriba phibamgi white paper ama puthokna ba takshinbaga loinana peace mission asi makhatana ukrul chandel amasung Senapati district singda chatlaga ing tappa Manipur ama purakna ba honagani haiba wafam phongdoki Both Deputy Chief Minister amasung Chief Minister haramdiba port si huziki atuba tangkakta JCILP amasung JSC Churachandpur tu namo invite tawbiraga negotiation process hawbiraga anawba bill mayam na chingtam manaba adugi expert committee ama yawba bill ama pass tawbiyu haibasi hairani ko maduda yadrido karigino aramba karigino puthokpiraga madu people na chatlaga madu tawge haibane aduga bill da noi pam di haiba pot se puthokpiraga adu ama takpiro sin aduga anawba draft tawba matamda adu keno aranba natraga yade haiba potto yawdana bai Manipurda ILP Chanahalu Ratanda wanted Lauthopa Yaningde Haiduna Kongpal Iran from Tongkongda Miamna Wakat Mifam Chathakre Kongpal Kaidem Lekai Kongkham Lekai Laidembi Lekai Katri Lekai gi Miyoi Sina Saru Yaba Wakat Mifam Aduda Pass Tawkiba Bill Act Olu Haina Sudavi Tawke JCR PS ki Khongjang Sagoladuna Top Khongnang Makong Maning Lekai Amadi EYDA Lekai gi Nupi Singi Lumsing Lupna Khuzam Naduna Wakat Mifam Pangthoke Top Khongnang Makong Public Club Amadi Women Development Anina Khusam Naduna JCR PS ki Khongjang Sagoduna Wakat Mifam Chathake Kurai Sazo Lekai Amadi Kurai Chingambam Lekai Meda Paibina Sinduna Lamdamasida ILP Chana Halu Haiduna Kurai Tinsit Rota Wakat Mifam Pamke Kurai Ning Thawung Lekai Amadi TRYSCA Anina Sinduna Su Manipurda ILP Chana Halu Haiduna Mapam Aduda Wakat Mifam Pangthopaga Loinana Lambida Human Chain Semduna Kholau Kaya Lauke Waroi Ching Meira Paibinasu ILP ki Khongjang Sagoladuna Waroi Chingda Wakan Mifam Chathakre Ratanda wanted Lauthopa Handokadabani Amadi Lamdamasida ILP Chanahalu Haina Davi Tawke Ratanda wanted Lauthopa Yaningde Amadi Assembly na pass Tawkiba Bill Act Olo Haidura Ngasi Subam Lekai Wangkai Kuno Nupi Seba Marum Nasinduna Citizens Club ta Wakan Mifam Pangthokre Wakan Mifam Aduda Ratanda Siriba Maral Handokadabani Amadi Lamdamasida ILP Chanahalu Haina Davi Tawke Ratanda wanted Lauthopa Yaningde Atuba Matamda Handokadabani Haiba Dabida Ngarang Numidang Meragi Khongchat Ama Kwakta Moirang Purel Mapal Dagi Hauraga Tera Khongsangbi Khudekpi Amadi Trong Laubi Pautuna Moirang Lamkhai Dagi Tera Khongsangbi da Halake Saiton Tera Khongsangbi Khudekpi Trong Laubi Makhalekai Mera Paibi Lup Kayana Chakiba Khongchat Aduna ILPS Chana Halu Chana Hanbang Ngamdaba MLA Minister Singh from Thado Anobo Bill pass Tawduna Chana Halu Haiba Kholau Kayasu Lauke Banker Amadi Entrepreneur Singh Marakta Afaba Mari Thamnaba Amadi Bank ki Kanaba Singh Miamda Fangananaba Pandamda MSME ki program ama ngasi MFDS ki auditorium da pangthokre RBI ki Financial Inclusion and Development Department Imphal na sinduna pangthopa kanane naba thorom aduda Manipur ki Chief Secretary O Nabukishore RBI ki Deputy Governor SS Mundra amadi Commerce and Industry ki Principal Secretary L Lakher na chingba miyoi singna saru yake Tongan ba bank singi official amadi entrepreneur kaya su thorom aduda yauke loinana Kangalaba entrepreneur singda loan ki check singsu yenthoke RBI ki Deputy Governor SS Mundrana banker singa miyamga apabamari thamna bahona ba haibase tangai fade bank na miyam da piri bakana ba singi matangda entrepreneur singda khangan bachangi phongdoke
ꯔꯤꯝꯁꯇ ꯑꯍꯥꯡꯕ ꯐꯝ 12ꯒꯤ ꯁ꯭ꯇꯥꯐꯀꯤꯗꯃꯛ ꯗꯥꯏꯔꯦꯛꯇꯔ ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯆꯦꯌꯔꯃꯦꯟ ꯑꯣꯏꯗꯨꯅ ꯂꯧꯈꯤꯕ ꯀꯟꯇ꯭ꯔꯦꯛ ꯕꯦꯁꯤꯁꯀꯤ ꯄꯣꯁꯁꯤꯡ ꯑꯗꯨ ꯅꯤꯌꯣꯝ ꯂꯥꯟꯅ ꯂꯧꯈꯤꯕ ꯀꯌꯥ ꯌꯥꯎꯕꯅ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ KCP ꯄꯣꯏꯔꯩ ꯃꯩꯇꯩ ꯂꯨꯞꯀꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯥꯂꯦꯝꯉꯥꯟꯕ ꯃꯩꯇꯩꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯄꯣꯁꯁꯤꯡ ꯑꯗꯨ ꯂꯧꯅꯅꯕ ꯍꯣꯠꯅꯕꯗ ꯗꯥꯏꯔꯦꯛꯇꯔꯅ ꯑꯆꯧꯕ ꯁꯦꯟꯌꯥꯝ ꯑꯃ ꯀꯣꯛꯈꯠꯄꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯗꯤ ꯈꯪꯅ ꯆꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯇꯕꯨ ꯈꯟꯅꯅꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯏꯟꯇꯔꯦꯁꯇ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯔꯨꯜꯁꯀꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯤꯡ ꯁꯦꯝꯗꯨꯅ ꯂꯧꯈꯤꯕ ꯑꯃꯗꯤ ꯗꯥꯏꯔꯦꯛꯇꯔꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯕ ꯂꯧꯕ ꯉꯝꯍꯧꯗ꯭ꯔꯕ ꯄꯣꯁꯁꯤꯡꯕꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯏꯟꯇꯔꯚ꯭ꯌꯨ ꯑꯁꯤꯗ ꯈꯟꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯕꯛ ꯆꯪꯕꯒꯤ ꯑꯌꯥꯕ ꯑꯁꯤꯗ ꯔꯤꯝꯁꯀꯤ ꯗꯥꯏꯔꯦꯛꯇꯔꯒꯤ ꯃꯔꯤ ꯃꯇꯥ ꯌꯥꯎꯅ ꯊꯕꯛ ꯍꯥꯞꯅꯕ ꯄꯩꯁꯥ ꯂꯧꯁꯤꯜꯂꯨꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯗꯕꯗꯒꯤ ꯖꯨꯟꯒꯤ ꯇꯥꯡ 1ꯗ ꯄꯥꯡꯊꯣꯛꯀꯅꯤ ꯇꯧꯔꯝꯕ ꯋꯥꯛ ꯏꯟ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯔꯒ ꯊꯕꯛ ꯆꯪꯕꯒꯤ ꯑꯌꯥꯌꯥꯗ ꯆꯠꯅꯔꯣꯜ ꯑꯗꯨ ꯁꯦꯝꯗꯣꯛꯈꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯗꯥꯏꯔꯦꯛꯇꯔꯅ ꯏꯟꯇꯔꯚ꯭ꯌꯨ ꯑꯁꯤꯒꯤ ꯕꯣꯔꯗ ꯃꯦꯝꯕꯔꯒꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯗꯨꯅ ꯖꯨꯟꯒꯤ ꯇꯥꯡ 15 ꯑꯃꯁꯨꯡ 16ꯇ ꯋꯥꯛ ꯏꯟ ꯏꯟꯇꯔꯚ꯭ꯌꯨ ꯄꯥꯡꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯀꯌꯥ ꯈꯟꯈꯤ꯫ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯅ ꯍꯣꯠꯅꯖꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯕ ꯉꯝꯍꯧꯗꯕ ꯄꯣꯁꯁꯤꯡꯒꯤꯗꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯈꯟꯈꯤꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯣꯛꯇꯕ ꯑꯔꯥꯟꯕ ꯋꯥꯛ ꯏꯟ ꯏꯟꯇꯔꯚ꯭ꯌꯨ ꯑꯁꯤ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯄꯥꯎꯒꯤ ꯃꯔꯛꯇꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ Institute of Cooperative Management, ICM Lamphilpat Imphal, under the Ministry of Agriculture and Farmers Welfare, Government of India. Admission open for higher diploma in cooperative management, core programs HDCM and BBA, PGDBM, PGDCA. Facilities available: hostel for boys and girls, 24 hours broadband internet connectivity, well-stocked library, standby generator for uninterrupted power supply. ꯍꯛꯆꯥꯡꯒꯤ ꯂꯦꯕꯔ ꯁꯣꯛꯂꯛꯄꯗꯒꯤ ꯀꯨꯆꯨ ꯁꯦꯡꯉꯛꯇꯕ, ꯍꯛꯆꯥꯡ ꯆꯣꯛꯊꯔꯛꯄ, ꯇꯨꯝꯕ ꯆꯥꯕ ꯌꯥꯔꯛꯇꯕ, ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕꯁꯤꯡꯒꯤꯗꯃꯛꯇ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏꯗꯤ ꯖꯣꯂꯤꯞ ꯁꯥꯏꯔꯞ ꯑꯃꯁꯨꯡ ꯖꯣꯂꯤꯞ ꯀꯦꯞꯁꯨꯜꯕꯨ ꯆꯥꯡ ꯁꯤꯟꯅꯕꯤꯌꯨ꯫ ब्रेक मतुंगदा तराम नोक्सरी मणिपुरदा अमरुद अमदी स्मार्ट सिटी हौदोखिबगी चही अमा फारकपगी आहानबा निंगसिंग थोरम ngasi GM हॉल दा पांथोखरे माहुत मुदा IMC अमदी टाउन प्लानिंग डिपार्टमेंट का पुनः पांथोखिबा थोरम अदुदा माहुत की कमिश्नर RK दिनेश, डायरेक्टर N गित कुमार, IMC की मेयर सोराम सुनील अमदी डिप्टी मेयर माइबोन फाउमैना चुंगबा मियोइसिंग सरुक याके। IMC की सखंगनबा पार्किंग दा लू नानबा तानबदा अहानबा अनिशुबा अमदी अहुमसुबा तारबा रिम्स गेट ऑटो पार्किंग एसोसिएशन दा लुपा लिसिंग, जेनिम्स गेट ऑटो पार्किंग एसोसिएशन दा लुपा लिसिंग 15 अमदी कैसांपाट बस पार्किंग एसोसिएशन दा लुपा लिसिंग 10 खुसिनखी। कैथेल लू नानबा तानबदा अहानबा अनिशुबा अमदी अहुमसुबा तारबा ट्राइबल न्यू लंबुलेन दा लुपा लिसिंग 10, लमलोंग बाजार नुपी कैथेल दा लुपा लिसिंग 3 अमदी लमफेल सना कैथेल दा लुपा लिसिंग 5 पीदुना इकाई खुमनबा उतके। माहुत की कमिश्नर RK दिनेशना स्मार्ट सिटी अमा ओइबदा चंगदबा मचाकसिंग सूना लेरबा सिटी अमा ओइरबसु मियामना पाइखकदबा थबकसिंगी मरमदा मुन्ना खंबगा लोइनना मतेंग पांगबा चंगी हाइबा वाफम फोंदोखे। IMC की मेयर ओइख्रबा सोराम सुनील अमदी डिप्टी मेयर माइबोन फाउमई ओपगी थरोम अमा ngasi मणिपुर प्रेस क्लब ता पांथोखरे। रोड साइड वेंडर वेलफेयर एसोसिएशन सिंधुना पांथोखिबा थरोम अदुदा एसोसिएशन की माइकेदगी खुदोलपोट पीदुना हराउ तयाम्बा फोंदोखे। माइबोन फाउमैना लंबी की नाकलदा कैथेल फमलिबी नुपीसिंगी अवाबा असि फमिनदुना लोइसिननबा होनमिनसि कार्ड पाइदुना कैथेल फमलिबसिंगसु पुक्चेल चाउथोपियु हाइके। मेयर सोराम सुनीलना हौजिक लंबी की नाकलदा फमलिबा पोफम फमबिसिंग असिगी प्रॉब्लम लोइसिनख्रबसु अनौबा अमुक थोरकनी। स्ट्रीट वेंडर की प्रॉब्लम असी सरकार पुनः फमिनदुना लोइसिननबा होनगनी फोंदोखे। थौबाल वांग मताबदा लेबा पुनः दुकान कुंट्रा लेबा बिल्डिंग ngaraंदगी तुरेलोमदा नमथरखिबगी फिबम ngasi BJP स्टेट एग्जीक्यूटिव मेंबर के शरद डॉक्टर निमाइचन लुवांग अमसुंग लेतान थेम भीमना पार्टी की मियोय कयागा लोइनना यंगसिंख्रे। डॉक्टर निमाइचन लुवांगना पाउमीसिंगदा हौजिक लेरिबा बिल्डिंग असे क्वालिटी मेंटेन तौदबा रिटेनिंग वॉलदा नपशिंदुना साबा स्ट्रक्चरल डिजाइन असोइबा लेबा बिल्डिंग अमनी
nong khara churaklabadi turel yauna namthakragani building asi Simplex company na sai haizarabasu thabakti chief minister ga naknaba miyoi amana subcontractor oiduna sabani Simplex company asi Manipur gi achau asang famnaiba kharana sizinaduna leide company asigi mingda lamdam asigi subcontractor kayana thabak shure aduga thabakti amata quality maintain tawdre chahi taramanga asida hojik paliba lengak asina paikhat kiba thabak khudimak mahi chade kinthakhiba kaikhibana masing heli asengba achumba adu khangdriba fauba BJP na miyamgi damak press pibaga loinana khongjang kaya changsingani haike Kesarana chief minister na nimit tara mangani gi manungda building asi sakibagi white paper ama puthokuna miyamda marik chumna khangan gadabani karamba department agency amadi ministry dagi lakpano habadu khangjillaba matung party gi maikedagi asengbo wafam puthokuna tawba yaba thabak thorom sing paikhalagani haike Elvimna chief minister na chahi tara manga palakpa asida Thobal Kendra yamna tangdu leita daba phibam ama oire Kendra asida paikapa thabak thorom khudimak karamba agency amadi fandagi lapano haiba miyam da khangande thabak khudimak mahaka naknaba mari mata singna loina sui Thobal wang mataba sorok mathaki retaining wall asisu mafam amada hanjin kaibadagi contractor hongduna suri haike Pina saya terang aman pada sini saya boleh pergi. Awal nasi pura, yang mana tahu dah dah kampung saya pak. Terus funding agensi ni nak buka dah tak pergi. Development je pakai ke. Kali agensi ni kerana posisi ni, habis angan dah pak. Yang mana pergi magi mari muda kerana tong boleh pak. Awal di pasar saya terasa sih yang wana kanga pak. Itu masih si itu betul. Huyen Lalong Manipur Thangta Cultural Association Irilbungna Gandhi Smriti and Darshan Committee New Delhi ga kusamnaduna tangdu leita hanbada naha singh haiba hiramda numin ini chathagadaba workshop ama Thobal wang matabada leiba Sophia English School da hokre haudopagi tharomda Jain Manipur Dance Academy ge director A Upendra Sharma Huyen Lalong Irilbungi director L Sanatomba Sharma Northeast region ge convener Gulshan Gupta School asigi principal AK Jugesor Susaruk yake tongan ba resource person singna tangdu leita ba ama purakpada naha singi amadi maira paibi singi thaudang haibasida wangangke Manipur Pradesh Committee ki tongan ba department amadi sales singi chairman vice chairman amadi advisor punna taraga taruk hapkre Amaromda BJP Manipur Pradesh ki oinasu State Executive Committee ki member yang khaigani Khankre Ward number 3 ki H Nutan Chandrabu BJP Cooperation Wing ki leader Ward number 33 ki L Lokeshwar bu deputy leader Ward number 32 ki oinam Romeo bu secretary oina Khankre Torbung Village Authority na railway ki thabak thorom singpung Humudra ni thoi thingbagi khongjang changsingani taromba adu yanaba purakpadagi handokre additional SP Jiribam Foction Sapam ge officer Village Authority gi mil singyang na pangthokiba mifam amana yanaba asi purakibani Anaba layang naba senfam leitabadagi chahi tare rom masagi anaba layang bangamdana famungda leiraklaba Bisnupur district ki kaino kaithal mayada leiba masagi chahi yangkai gu humdoi rom suraba oinam Rajen ngasi nungtil Jenims ki akhanaba team amana mayumdagi lokhalaga Jenims da layang naba pukre Rajen asi Guwahati da layang rubata natana Manipur gi maming chatpa private hospital amadasu layang rure hairi ngasi Jenims ki medicine ward ki bed number 10 da thamduna layang ba hokre Jenims ki director Devena Chief Minister gi miyeng makhada sigumba larabagi pangkai makhada leiba miyoi singbu lemna layang bagi thabak asi paikhat pani miyam na su mateng pangbiu haiba wafam thamke ma hojik ki condition si di ma hojik si masa si yamna haibadi soksille aduga mai khong ji su ekhoi gi kari haini khara pongkhalaga masi diet kuma khara watpa mali aduga infection ju khara tawre masi haibadi ngamde mai blood sugar rima gi tawbe yawe investigation mayam loin tokjarakanda ekhoi proper treatment je ekhoi haujagadawni sarkar na hangdokpiba kanonina akhoi leita laira mayam jigi khanwa tabani aduna masi ekhoi profit ki natraga kanumba kanomtangi rajniti ki natraga kanomtaga jo khoi mari lenajan leinaba pamsu pamjade akhoi gi Manipur da leiriba akhoi gi isilina oxing any group any club mayam sinasu sajok pina biyo akhoi da aki kang lehendana akhoi na smaina seba si jaga jaga da chalaga pick up tawjaraga tawjari basida support tobiyu haina aina Manipur gi kai khumnijeba praja sinu chaina appeal tawjari R Guptana iba Manipur General Knowledge Lana Wahantok Handokpa Wahiwata kaya yaure habitagi Kanglepak Students Association gi thomi singna ngasi larik asibu yolamba
PCN bookstore mamangda larik kaya khomjinduna mai thakre ngase yu bookstore asida larik yankairom yonanaba purakibani khangaudana case gi thomi sing lalaga larik sing ase khomnaga mai tharambani pau asi tabadagi police laklaga case gi thomi sing fanana batanabada faba ngamkide adubu case gi miyoi singna lakpa Maruti van mafam aduda hundolamke